ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯒ ꯁꯦꯒꯥꯏꯔꯕ ꯍꯣꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯑꯃꯅ ꯉꯥꯡꯉꯤ, ꯑꯃꯅ ꯇꯥꯗꯦ, ꯑꯃꯅ ꯉꯥꯡꯉꯤ, ꯑꯃꯅ ꯇꯥꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯌꯨꯉꯥꯎꯕꯗꯨꯅ ꯈꯨꯖꯥꯏꯅ ꯊꯣꯝꯂꯛꯏ꯫ ꯈꯨꯖꯥꯏꯅ ꯊꯣꯝꯂꯛꯂꯕꯗ ꯄꯥꯜꯂꯗꯨꯅ ꯃꯄꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯤꯜ ꯑꯗꯨꯗ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯅ ꯍꯣ ꯉꯝꯖꯗ꯭ꯔꯤ, ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯀꯨꯞ ꯑꯇꯥ ꯄꯨꯕꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯗꯣꯏꯅꯣ? ꯉꯥꯔꯤꯁꯨ ꯂꯩꯇꯦ, ꯊꯨꯝꯁꯨ ꯂꯩꯇꯦ, ꯃꯣꯔꯣꯛꯁꯨ ꯂꯩꯇꯦ, ꯆꯦꯡꯁꯨ ꯂꯩꯇꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯎꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤꯗ ꯌꯦꯡꯗꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯦꯄꯥ ꯄꯦꯄꯥ ꯈꯨꯝꯕ ꯌꯥꯕ ꯃꯤꯔꯩꯁꯦ ꯊꯥꯖꯤꯜꯂꯛꯇꯅ ꯆꯦꯡ ꯂꯩꯇ꯭ꯔꯁꯨ ꯆꯥꯛ ꯊꯣꯡꯕ ꯀꯩꯗꯧꯕ? ꯅꯨꯃꯤꯠꯅ ꯌꯧꯔꯁꯤꯐꯥꯎ ꯅꯪ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ꯫ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ꯫ ꯃꯤꯐꯠꯇ ꯅꯪꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯑꯩ ꯁꯨꯛꯂꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯂꯕꯅꯦ꯫ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ, ꯅꯪꯉꯧꯔꯔꯣꯏ꯫ ꯅꯪ ꯂꯩꯕꯩ ꯀꯔꯤ ꯀꯥꯟꯅꯒꯦ? ꯁꯛꯇꯥ ꯊꯤ꯫ ꯆꯠꯈꯤꯅꯤꯌꯦ, ꯑꯩ ꯆꯠꯈꯤꯅꯤ꯫ ꯅꯪꯒꯤ ꯅꯌꯨꯝ ꯅꯣꯡ ꯌꯨꯕ ꯅꯨꯡꯁꯥ ꯂꯤꯠꯁꯟꯕꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯉꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯏꯃꯥ, ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯈꯠꯅꯩꯁꯦ? ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯃꯁꯤꯁꯨ ꯐꯔꯣꯏꯗꯧꯔꯤ ꯃꯄꯥꯁꯤ ꯂꯧꯗꯅ꯫ ꯀꯔꯤ? ꯅꯆꯥꯗꯣ ꯑꯩ ꯂꯧꯔꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ? ꯃꯃꯥ ꯅꯪ ꯂꯧꯗꯅ ꯐꯠꯇ꯭ꯔꯤꯅꯤꯅꯦ ꯐꯠꯇ꯭ꯔꯤꯕ? ꯌꯥꯔꯦꯗ ꯅꯣꯏ ꯑꯅꯤꯕꯣ, ꯃꯤ ꯇꯥꯔꯒ ꯐꯖꯗꯦ꯫ ꯏꯔꯦꯟ ꯏꯔꯦꯟꯖꯅ ꯉꯥꯡꯅꯧ ꯌꯥꯗ꯭ꯔꯣ? ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯁꯛꯇꯥꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯌꯦꯡꯕꯤ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕ ꯃꯤꯗꯥ ꯉꯥꯛꯇꯅꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯁꯅꯥ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ꯫ ꯃꯣꯏ ꯃꯣꯏꯒꯤ ꯊꯣꯛꯄ ꯂꯩ꯫ ꯎꯅꯕꯁꯨ ꯌꯥꯔꯝꯗꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕు ꯐꯥꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯅ ꯑꯃ ꯊꯥꯗꯣꯛꯅꯩ, ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯡꯊꯤꯜꯅꯤ, ꯀꯣꯛꯆꯥꯎ ꯍꯪꯒꯠ ꯍꯟꯗꯥ ꯆꯠ ꯁꯥꯟꯅꯔꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ꯫ ꯑꯩꯅ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯉꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯀꯨꯏꯔꯦꯗ꯫ ꯂꯩꯕꯥꯛꯀꯁꯦ ꯑꯩꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯃꯟꯗꯅ ꯂꯣꯏ ꯀꯨꯠꯂꯦꯕ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯍꯦꯜꯂꯦꯗ꯫ ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯦꯗꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯣꯏ ꯃꯌꯨꯝꯗ ꯊꯣꯛꯍꯦꯛ ꯆꯪꯉꯤꯁꯦ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯆꯪꯉꯤ꯫ ꯇꯣꯃꯥꯜ ꯃꯪꯒꯣꯜꯗꯨꯗ ꯌꯨ ꯉꯥꯎꯔꯒ ꯐꯝꯃꯤ꯫ ꯌꯧꯗꯤ ꯌꯧꯔꯤꯁꯦ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯍꯦꯛꯇ ꯆꯪꯉꯒꯦ꯫ ꯀꯔꯤ ꯃꯪꯒꯣꯜꯁꯤꯗ ꯃꯤ ꯑꯣꯏ ꯁꯥ ꯑꯣꯏ ꯑꯃ ꯂꯩꯔꯤꯁꯤꯅ? ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯁꯤꯔꯅꯤ? ꯍꯣꯏꯗ ꯀꯧꯒꯦꯗ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯌꯤꯡꯕꯤ! ꯑꯌꯤꯡꯕꯤ! ꯃꯤꯠꯇꯨꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯁ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯎꯗꯒꯩ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯥꯏ? ꯍꯣꯏ, ꯌꯨꯝꯁꯦ ꯃꯤꯗꯤ ꯂꯩꯇꯕꯅꯤ, ꯃꯤꯗꯤ ꯐꯝꯕꯅꯤ꯫ ꯁꯥꯎꯕꯤꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯁꯣꯝꯁꯦ ꯃꯤ ꯃꯥꯜꯂꯨꯗ꯭ꯔꯦ, ꯀꯅꯥꯒꯤ ꯍꯨꯏ ꯆꯥꯖꯦꯟꯕꯤꯅꯣꯅ ꯈꯜꯂꯨꯔꯦ꯫ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯕꯨ ꯎꯁꯤꯠꯆꯩ ꯎꯁꯤꯠꯆꯩ꯫ ꯑꯌꯤꯡꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯍꯦꯔꯥ, ꯑꯩ ꯁꯥꯎꯅꯤꯡꯒꯦ ꯇꯧꯏꯗ꯫ ꯑꯩꯒꯤ ꯑꯌꯤꯡꯕꯤꯒ ꯍꯪꯖꯆꯔꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩꯒꯤ ꯊꯥꯡꯁꯥꯡꯗꯣ ꯇꯝꯕ ꯅꯨꯄꯥ ꯂꯩꯔꯝꯃꯨ ꯈꯪꯅꯤꯅ꯫ ꯑꯣꯏꯃ, ꯁꯤꯗꯤ ꯕꯦꯔꯥꯅꯤ꯫ ꯀꯩꯅꯣ ꯊꯤꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯊꯥꯡꯅꯤꯅꯤ, ꯊꯥꯡꯅꯤ꯫ ꯉꯝꯖꯔꯣꯏ ꯁꯤꯗꯤ꯫ ꯆꯦꯜꯍꯧꯕꯅ ꯐꯔꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯆꯦꯟꯈꯤꯅꯨ, ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯅꯀꯣꯛ ꯏꯆꯥꯎ ꯆꯥꯎꯈꯩ ꯆꯦꯜꯍꯧꯔꯒꯦ ꯑꯩꯗ꯫ ꯀꯣꯛꯀꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝ ꯌꯦꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯑꯩ ꯃꯊꯛꯇ ꯄꯥꯏꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯌꯦꯡꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯤ ꯃꯧ ꯅꯍꯥꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕꯗꯨ ꯐꯥꯖꯤꯟꯅꯤ ꯈꯪꯗꯈꯩ ꯃꯧ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯂꯩ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯅꯤ꯫ ꯕꯦꯝꯃ, ꯁꯤꯔꯝꯅꯤ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕꯗꯨꯒꯤ ꯃꯈꯨꯠꯇ ꯄꯨꯔꯥ ꯍꯨꯏ ꯑꯉꯥꯎꯕ ꯊꯥꯡꯉꯣ ꯀꯔꯤꯋꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯃꯤꯍꯨꯜꯒꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧ꯫ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯗ ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯝꯅꯤꯕ꯫ ꯃꯥꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗ ꯇꯣꯛ ꯇꯥꯔꯦ꯫ ꯅꯪꯅ ꯋꯥꯔꯝꯗꯣꯏꯗꯣ ꯎꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯪꯗꯦꯗ ꯇꯥꯗ ꯀꯣꯛꯆꯥꯎ, ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯩꯗꯤ ꯇꯧꯔꯨꯅꯤ? ꯍꯤꯡꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯔꯒꯅ ꯑꯩꯁꯨ ꯄꯥꯈꯪꯅꯤ, ꯑꯩꯒꯤ ꯅꯥꯛꯇ ꯀꯣꯛ ꯂꯩꯔꯣꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ꯫ ꯅꯣꯏ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯉꯦ ꯍꯥꯏ꯫ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯅꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯐꯗꯣꯏꯅꯤ, ꯅꯪꯗꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯗꯤ ꯑꯩꯒꯤꯗꯤ ꯆꯪꯅ ꯁꯔꯒꯔ ꯀꯥꯕꯒꯨꯝꯅꯤ꯫ ꯉꯁꯤꯃꯛ ꯆꯠꯂꯁꯤꯔꯣ? ꯊꯨꯃꯟꯗ꯭ꯔꯣ ꯉꯁꯤꯃꯛꯇꯤ? ꯅꯣꯏꯒꯤ ꯍꯨꯏ ꯑꯉꯥꯎꯕꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯊꯝꯕꯗꯣ ꯄꯥꯝꯗ꯭ꯔꯦ ꯑꯩ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯑꯣ, ꯑꯩ ꯊꯣꯛꯂꯛꯀꯦ꯫
Tomalga unaruduna halai ayengbi numit masu tasinkre thoibi kaithildagi halai abo ai ngamok leirakpra ai chak kyam lam leirai karigi leira oidoino isubu sak lambro lami abo ngasai su sak sadi ai ni imada chak sake hairasu cheng leite hairiba haiba yengoi abo na siengwale numidang nabuk thanasar hoi abo adudi ai ngamok charukige karamba mama mapano ani sibo angang sigi kari suye khande animak masagi nungaibada thiraga le masa sigi kari su khande isa su phatte mau su phatte si yamana phai hainingai leite isana nongan badagi numit taba phawbada yu da laining oiraga leire magi yu thaksil hunna bu khotnaraga leire mama sina nongan badagi numit taba phaw imungi thabak tawni khangde maki siamduna lamjau sorokta chatlaga lei nongan bada amatta lawde isu sigi khanbada ai wada bangamde thoibi madom taksi sonduna imungda sangle jeng adu paiduna chakhum tana sangle mawa nasa nupi asi saklami haibani se chak tu thongna ba tawro jeng du sile leire nijang na nya hangam la kari nung thong asi hoima aying bi sakhum du da sak thongni pakhalamada hoida asigi imung sida charani phawba chaba phangdana imung sida punsi se lenu sarupudi ta kok saugi manakta lekhibana phani aina ta kok sauda lekhrabadi aigi isana kamdauba hoida masu magi thokpa papa yungawba malerisibu ainu ngairaga loi hausikti isa isagi khanaraba matamni nati yum ahoba nongyuba sida aibu punsi supa lenduna leiba kaina ngammoida ai mina tawmadaba sunati asumna wakal khanduna chak thongli kantuda wapal marak adudagi koksau ayingbi kaurai ayingbi nang budadro ilai nang ita koksau lai tholo among nang ginupa ahal hui angawba sathi baduna targradi phibam tadanane ayingbi thonglamli basa kadu loisilamda maning thonglomda thurai chatlu yare ekhoi hui angawbudo thokladi soisire nangdi aisu nangi natung inaradabani haiba ta koksau nupi shirabro ai khumdi nupi chak loirabro ai chak sidi ekhoi nupi na thongamche leirang noina thong leirang mai ga asak tine tawrise chak lamba na ngara kan sida kadai satre madui nupi ai khumdi wapal marakta surosara tawrishina wapal marakta surosara taidu kana ta koksau ekhoi nupa thokpa tai khongbal sia kanaga ibani siamkrasi khongbal adu kanbada koksau leirai da yohuda hek khongbal mayai duda makhongdu leihoduna upsillaga tai ayo sorphu shibi lumna prabu nangdu leiranu si hawalo tupana bu khongbal masa si makak kan mangamde nangna ai du inarakpasida harau khidana amambasida khongbal leibu hudri kana migi maning mayada kanamta leibasu ude mitse lauthokhlaga yengisu mayek siengdida khara thazillu tawri amambasida wanganga thakoksau nau ayengbi mapuraiba madi masa thanamduna koksau da sienki masa mapuraiba gi kari sukhanda masagi da khanduna ayukni koksau gi mamado isau langi kapngang tawduna noire pom noire chaubi ai noire hai sing nati lekai mangsida mai sipura ka chatpa ngamdre sima shigi nagi bodona pakapta kapim ai koksau hai ba sampha tera kaksing man bo nati sana leiba kang leipak asida nupi amta leitrabra haiba ha sibu nupi ni jelai sibo loire hai sini ai nu puri si nupi na draiba chakyam chapa apang mausi na tradi nang nupi amta leitrabro ai sabi amta leitrabra haiba nida nang si pakhang na na mau si pura isibu ai ne ai thamoi chak e hai sini mau bu kai dogi mau su nupi ni chamane adugi saruk thengkran pau hanaba tobiru la hai nang da hatke ai ni kai dobagi pau bi basa toiba nang chalu so pakhang adu oiriba nangna mau sina trabadi leitrabro noi gumba pakhang mau da ngauba mau pa makaya si leibadagi mau mang hrai da nong chit makungi hey nupi nang suni nasana puroi ba leire hairabadi kari ge gi isa pakhang asiki matung ila iya nupi noi su khit heli ai koksau ima da hayu nang nupi si thindogi haibra thinoi haibra hey raima
ꯑꯁꯨꯛ ꯄꯥꯝꯅ ꯈꯣꯡꯕꯥꯎꯗ ꯄꯨꯊꯈꯩ ꯂꯧꯖꯔꯛꯄ ꯅꯨꯄꯤꯁꯤꯕꯨ ꯊꯤꯟꯗꯣꯛꯎꯁꯨ ꯀꯥꯏꯅ ꯉꯝꯃꯣꯏꯃ ꯐꯔꯦ ꯅꯨꯄꯤꯁꯦ ꯊꯤꯟꯗꯣꯛꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯃꯧꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯀꯥꯇꯤ ꯌꯥꯔꯣꯏ ꯃꯧꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦ ꯅꯣꯏꯁꯨ ꯅꯣꯏꯅ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯏꯃꯥꯅ ꯊꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯊꯥꯛꯇꯣꯏꯕ ꯏꯃꯥ ꯁꯥꯎꯈ꯭ꯔꯦ ꯏꯃꯥ ꯉꯥꯏꯈꯨꯋꯣ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥꯅ ꯃꯧ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯁꯥꯎꯈꯤ ꯑꯌꯦꯡꯕꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯈꯪꯂꯕꯗ ꯇꯣꯃꯥꯜ ꯆꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯨ ꯏꯀꯥꯏꯔꯝꯃꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯇꯣꯃꯥꯜ ꯌꯨ ꯉꯥꯎꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯁꯨꯛ ꯆꯪꯈꯣꯟꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯑꯩꯁꯦ ꯂꯪꯊꯣꯛꯄꯤꯔꯝꯃꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯈꯪ ꯑꯃꯗ ꯆꯦꯟꯈꯤꯕ ꯑꯌꯦꯡꯕꯤ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯁꯤ ꯑꯩꯅꯗꯤ 이답 답사이 칼로리시디 마디 아잉비 오이름드리 아사비 오이름 누가이리가인 이투수 미투 오이크레 그나노 일레이다 일레건 뚜기 떠위 바바 아이니 바바 이마디 하이바 시디 이사사나니 나마 하이바 나마 아빠락바다 나바이기 타모이세 호게 떠위니 나돈데기 비둠 따레 떠위세 나마도 ꯑꯌꯦꯡꯕꯤ ꯍꯩ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯀꯥꯏꯊꯔꯛꯏ ꯂꯝꯄꯥꯛꯇꯅꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯁꯥꯟꯅꯔꯤ ꯃꯔꯛꯇꯨꯗ ꯁꯅꯥ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯑꯉꯥꯡ ꯃꯁꯦꯜ ꯁꯥꯟꯅꯕꯅꯤꯅ ꯏꯟꯊꯨꯕꯗ ꯁꯅꯥ ꯃꯆꯥꯗꯨ ꯇꯨꯁꯤꯜꯂꯝꯃꯤ ꯑꯌꯣ ꯏꯃꯥ ꯊꯣꯝꯕ ꯅꯣꯛꯁꯤꯟꯕꯤꯗꯨꯅ ꯅꯪꯅ ꯅꯃꯥ ꯀꯧꯏꯗꯣ ꯅꯪꯗꯤ ꯅꯃꯥ ꯂꯩꯕ꯭ꯔꯣꯅꯦ ꯂꯩꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯁꯨ ꯂꯩꯇꯅ ꯅꯣꯏ ꯅꯃꯥꯗꯨꯗꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏ ꯃꯤꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏ ꯃꯃꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯆꯥ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯒꯤ ꯏꯃꯥ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯗꯦꯅꯦ ꯇꯨꯠ ꯀꯅꯥ ꯍꯥꯏꯕ ꯅꯪꯗꯤ ꯅꯄꯥꯅꯁꯨ ꯂꯨꯅ ꯇꯧꯕꯤꯗꯕꯗꯣ ꯊꯤꯅ ꯇꯧꯕꯤꯕꯗꯣ ꯉꯃꯣꯛꯁꯨ ꯂꯩꯕꯤꯗꯕꯗꯣ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯃꯃꯥꯅ ꯂꯪꯊꯣꯛꯄꯤꯔꯝꯕ ꯃꯆꯥ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯄꯥ ꯃꯌꯨ ꯉꯥꯎꯕ ꯅꯠꯇꯦ ꯃꯥꯅꯤ ꯁꯅꯥ ꯃꯆꯥ ꯑꯗꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯂꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯀꯞꯂꯒ ꯆꯦꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯍꯤꯡ ꯃꯥꯁꯨ ꯑꯣꯏꯁꯤꯜꯂꯛꯏ ꯅꯣꯡ ꯃꯥꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯌꯨꯝꯊꯛ ꯃꯊꯛꯇꯒꯤ ꯇꯞ ꯇꯥꯔꯛꯏ ꯅꯣꯡꯂꯤꯛ ꯀꯌꯥꯗꯨꯅ ꯅꯧꯖꯔꯤꯕ ꯁꯅꯥ ꯃꯆꯥꯒꯤ ꯃꯥꯏꯗ ꯇꯥꯔꯛꯏ ꯅꯣꯡ ꯌꯨꯕꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯉꯁꯥꯏ ꯂꯛꯅꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯤꯛ ꯀꯞꯆꯩ ꯃꯃꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯕ ꯅꯠꯇꯦ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇ꯭ꯔꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯅꯣꯡꯃꯥꯒꯤ ꯃꯈꯣꯜꯅ ꯃꯁꯨꯅ ꯀꯞꯂꯤꯕꯗꯨ ꯇꯥꯗꯦ ꯃꯕꯣꯛ ꯑꯗꯨ ꯅꯣꯡꯃꯥꯒꯤ ꯃꯈꯣꯜꯗꯒꯤ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥ ꯎꯅꯤꯡꯕꯒꯤ ꯇꯦꯡꯊꯥꯔꯛꯄ ꯑꯗꯨꯅ ꯀꯟꯕ ꯍꯦꯟꯈꯤꯗꯨꯅ ꯃꯕꯣꯛꯁꯨ ꯃꯁꯨꯅ ꯀꯞꯄꯗꯨ ꯇꯥꯔꯛꯏ ꯁꯅꯥ 이수 ꯀꯩꯗꯧꯔꯒꯦ ꯑꯕꯣ ꯀꯩꯗꯧꯔꯦ 이수ꯅ ꯀꯞꯄꯗꯤ ꯁꯦ ꯑꯕꯣꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ 이수ꯕꯣ ꯑꯕꯣ 이마디 ꯑꯩꯒꯤ 이마 ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯒꯤ 이마 ꯀꯥꯏꯗ ꯆꯠꯈꯤꯒꯦ 이마 오닝게 이수 ꯊꯣꯏꯕꯤ야 이수ꯒꯤ 이마 ꯂꯩꯌꯦ 이수 ꯀꯩꯗꯧꯔꯒꯦ 미나 하이바 ꯑꯩꯒꯤ 이마도 ꯑꯕꯣ 이수ꯗ 미나 ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯕꯣꯛ ꯇꯧꯒꯦ ꯑꯩꯒꯤ 이수ꯗꯤ ꯍꯦꯛꯇ ꯃꯕꯣꯛ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯦ ꯃꯃꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯀꯧꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯕꯣ ꯈꯨꯝꯃꯣ ꯑꯩꯒꯤ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯑꯩ ꯎꯅꯤꯡꯉꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ 이수ꯒꯤ 이마 ꯂꯩ ꯑꯕꯣꯛꯅ ꯍꯥꯏꯔꯤꯗꯨꯗꯤ 이수ꯒꯤ ꯉꯥꯃꯣꯛ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯑꯗꯨꯒꯅꯦ ꯑꯕꯣ ꯑꯩꯁꯦ ꯃꯄꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯩꯁꯦ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯕꯣ ꯌꯥꯔꯦꯁꯦ ꯇꯨꯝ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯅꯣꯡ ꯈꯣꯡꯂꯤꯁꯤ ꯀꯤꯗ꯭ꯔꯣ 이수ꯒꯤ 이마ꯁꯨ ꯂꯩ ꯄꯥꯕꯁꯨ ꯂꯩ ꯑꯕꯣꯛꯁꯨ ꯂꯩ 이수 ꯀꯣꯟꯊꯣꯛꯀꯦ ꯇꯨꯝ ꯑꯕꯣ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯁꯨ ꯆꯥꯗꯦ ꯍꯧꯖꯤꯛꯁꯨ ꯆꯥꯗꯦ ꯑꯕꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯁꯅꯥ 이수ꯕꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕ꯭ꯔꯣ ꯍꯌꯦꯡꯅꯦ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯆꯦꯡ ꯋꯥꯜꯂꯒ
ꯏꯁꯨꯕꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯒꯦꯁꯤ ꯇꯨꯝ ꯑꯕꯣꯛ ꯁꯨꯝꯕꯤꯒꯦ ꯃꯁꯨꯒꯤ ꯃꯇꯧ ꯎꯕꯗ ꯑꯍꯤꯡꯗꯨꯃ ꯃꯕꯣꯛ ꯑꯣꯏꯕ ꯃꯥꯗꯣ ꯀꯞꯈꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤ ꯂꯪꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕꯤ ꯃꯃꯥ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ ꯃꯆꯥꯒꯤ ꯑꯋꯥꯕ ꯃꯆꯥꯅ ꯃꯃꯥ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯕꯁꯤ ꯇꯥꯕꯤꯈꯤꯗ꯭ꯔꯤ ꯊꯥꯀꯣꯛꯆꯥꯎ ꯏꯟꯁꯥꯡꯗꯨꯕꯨ ꯏꯔꯧ ꯂꯧꯈꯠꯄ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯁ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯅꯪꯒꯤ ꯈꯨꯠ ꯑꯗꯨꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯍꯥꯎꯃꯟꯗꯅ ꯈꯨꯠꯁꯦ ꯆꯤꯈꯥꯏꯔꯦ ꯑꯗ ꯇꯥꯏꯌꯦ ꯌꯥꯝ ꯍꯧꯔꯛꯈꯤꯅꯤꯕ ꯈꯔ ꯂꯩꯔꯗꯤ ꯈꯥꯔꯛꯈꯤꯅꯤ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏꯒꯨꯝꯕ ꯏꯆꯥ ꯐꯪꯒꯗꯕꯒꯤ ꯁꯔꯨꯛ 이밋 ꯑꯁꯦ ꯃꯁꯤꯗꯅꯦ ꯏꯆꯥ ꯏꯆꯥ ꯍꯥꯏꯗꯣ ꯎꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯅꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯎꯔꯤꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯤꯁ ꯃꯌꯥꯝ ꯑꯁꯤ ꯎꯅꯕ ꯑꯣꯏꯔꯦ ꯃꯤꯠꯁꯤ ꯌꯥꯝꯅ ꯅꯥꯔꯦꯗ ꯇꯥꯜꯂꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯌꯨꯝꯁꯤ ꯆꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩ ꯑꯁ ꯅꯨꯄꯥ ꯅꯣꯏꯒꯤ ꯏꯃꯥ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯦ ꯌꯥꯝ ꯉꯥꯡꯉꯤꯗ 이따 이나오 ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯕꯁꯤꯗ ꯆꯥꯏꯔ ꯈꯪꯗꯦ ꯑꯣ ꯁꯨꯝꯕꯤꯈ꯭ꯔꯦ ꯄꯨꯡꯁꯣꯝ ꯃꯦꯛ ꯁꯨꯝꯈ꯭ꯔꯦ ꯀꯔꯤ ꯃꯟꯇ꯭ꯔꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯇꯣꯡꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤꯗ ꯑꯩꯅꯦ ꯌꯦꯡꯅꯤꯡꯗꯦꯅ ꯂꯥꯏꯃ ꯆꯥꯛꯈꯨꯝꯒꯁꯦ ꯇꯥꯏꯔꯦꯟ ꯑꯁꯤꯅ ꯑꯃꯨꯛꯇ ꯈꯤꯛꯇꯣꯛꯀꯦ ꯄꯥꯝꯗꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗꯦꯗꯀꯣ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯏ ꯍꯥꯏꯁꯤꯅꯤ ꯑꯁ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯏꯟꯁꯨ ꯏꯟꯊꯣꯛꯄꯤꯔꯦ ꯑꯗꯒꯤ ꯎꯔꯤ ꯈꯨꯗꯤꯡꯒꯤꯁꯨ ꯉꯥꯡꯉꯤ ꯏꯇꯩ ꯏꯅꯥꯎ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯧꯔꯒ ꯆꯥꯛ ꯆꯥꯕꯁꯤꯗ ꯌꯦꯠꯈ꯭ꯔꯄꯣꯅꯤ 이마ꯁꯨ ꯄꯥꯕ ꯂꯩꯔꯝꯃꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯄꯥꯕꯗꯨꯁꯨ ꯁꯤꯒꯟꯕ ꯑꯣꯏꯅ ꯇꯧꯗꯨꯅ ꯁꯤꯗꯣꯛꯈꯤꯕꯗꯒꯤ ꯏꯃꯥꯁꯦ ꯃꯆꯥ ꯃꯃꯧ ꯎꯕꯗ ꯄ꯭ꯔꯣꯛ ꯆꯥꯕ ꯈꯪꯗꯦ ꯍꯩ ꯀꯣꯛꯆꯥꯎ ꯍꯥꯏꯕ ꯇꯦꯔꯥ ꯀꯛꯆꯦꯡ ꯃꯥꯟꯕ ꯁꯛꯇꯥ ꯊꯤꯌꯥ ꯑꯃꯨꯛꯀ ꯇꯣꯡ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯃꯤꯆꯪꯒꯁꯨ ꯆꯪꯉꯤꯌꯦ ꯌꯦꯡꯅꯤꯡꯗꯕ ꯎꯅꯤꯡꯗꯕ ꯃꯤꯈꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯎꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯥꯎꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅꯦ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯅꯤꯡꯗꯦ ꯎꯅꯤꯡꯗꯕ ꯃꯌꯥꯝꯁꯤ ꯎꯅꯤ ꯈꯟꯕꯗ ꯆꯥꯎꯕꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯈꯣꯏꯗꯧꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯤꯒꯤ ꯃꯃꯥꯅ ꯆꯥꯛꯂꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯗꯦ ꯅꯨꯡꯊꯤꯜꯅꯤ ꯊꯣꯏꯕꯤꯗ ꯇꯣꯃꯥꯜꯅ ꯌꯨꯊꯛ ꯁꯦꯜ ꯅꯤꯔꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯦꯜ ꯇꯥꯅꯤ ꯁꯨꯅꯤꯗꯤ ꯈꯪꯗꯦ ꯑꯁꯣꯟꯕꯤ ꯃꯃꯥꯗꯨꯗ ꯁꯨꯔꯨ ꯍꯦꯛ ꯅꯩꯔꯤ ꯏꯃꯥ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯨꯗ ꯁꯦꯜ ꯂꯩꯇꯦꯀꯣ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯗꯅ ꯏꯁꯨ ꯑꯁꯤ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯉꯥꯡꯂꯨꯏ ꯆꯥꯏꯅ ꯄꯤꯔꯗꯤꯅꯦ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯗ ꯑꯩꯕꯨ ꯃꯃꯥꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯗ ꯇꯣꯃꯥꯜ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯃꯆꯥ ꯍꯔꯥꯎ ꯆꯪꯂꯛꯏ ꯄꯥꯕꯥ ꯀꯩꯗꯧꯔꯦ ꯑꯗꯨꯕꯨꯔꯣ ꯄꯥꯕꯥ ꯑꯩꯒꯤ ꯐꯅꯦꯛ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯕꯤꯌꯨ ꯌꯦꯡꯉꯨꯇꯨ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯄꯥꯕꯥ ꯇꯥꯡꯗ꯭ꯔꯁꯨ ꯑꯍꯣꯡꯕ ꯑꯃ ꯂꯩꯕꯤꯌꯨ ꯆꯠꯂꯣ ꯌꯥꯗ ꯐꯅꯦꯛ ꯂꯩꯌꯨ ꯀꯩ ꯅꯣꯏ ꯅꯃꯥ ꯃꯋꯥ ꯄꯥꯝꯕꯤꯗꯨ ꯍꯥꯏꯁꯤꯗ ꯁꯦꯜꯒ ꯂꯩꯇꯦ ꯅꯪꯒꯤ ꯂꯩꯅꯤꯡꯉꯥꯏꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯌꯨꯊꯛ ꯁꯦꯜ ꯐꯥꯎ ꯂꯩꯇꯦ 이몽ꯁꯤꯗ ꯋꯥꯔꯤꯕꯁꯤ ꯈꯪꯗꯈꯩ ꯅꯆꯤꯜꯂꯗꯨꯅ ꯑꯉꯥꯡ ꯅꯤꯡꯉꯝꯕꯤꯁꯤꯗꯤ ꯃꯄꯥ ꯑꯣꯏꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯈꯪꯗꯨꯅ ꯀꯞꯂꯒ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯏꯁꯨꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯍꯥ ꯑꯉꯥꯡꯁꯤ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯁꯦ ꯑꯉꯥꯡꯁꯤꯅ ꯃꯄꯥꯅꯤ ꯁꯥꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯥ ꯑꯁꯤꯒꯤ ꯀꯔꯤ ꯂꯩꯕꯤ ꯀꯔꯤ ꯊꯣꯟꯕꯤ ꯅꯆꯥ ꯑꯁꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯅ ꯌꯨꯝ ꯄꯥꯜꯂꯤ ꯀꯔꯤꯒꯤ ꯅꯆꯥ ꯄꯣꯛꯏ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯒꯁꯦ ꯃꯆꯥ ꯑꯩꯁꯤꯗꯤ ꯃꯃꯥꯅ ꯌꯣꯛꯀꯗꯕ ꯃꯆꯥꯁꯤ ꯃꯃꯥ ꯈꯛꯇꯅ ꯌꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯩꯅꯦ ꯅꯣꯏꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤ 이수 ꯑꯁꯤꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯖꯔꯤꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯆꯥ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯄꯤꯕ ꯉꯝꯗꯦ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯉꯥꯎꯗꯨꯅ ꯂꯨꯞꯇꯨꯅ ꯂꯩꯌꯣ ꯑꯩꯅꯦ ꯋꯥ ꯉꯥꯡꯉꯣꯏ ꯍꯥꯏꯅ ꯁꯨꯝ ꯉꯥꯡꯉꯝꯗꯕꯅꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯏꯃꯧ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯗꯣ ꯅꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯉꯤ ꯅꯇꯨ ꯅꯆꯥ ꯊꯥꯒꯅꯤꯗꯤ ꯈꯪꯗꯦ ꯁꯨꯛ ꯐꯠꯇ ꯃꯆꯥ 이수 사나 아복 레이게 이수기 아복 레이 삭다 디에시디야 삭다 부다시가 유마 헥시엘라다나 누미당 도말 유연비 이네미엠자 호이다 유타이 유탁바 로이두나 실기 칸나리 하이 도말 수엇보다 숨 떠오르가 레이라바디 마시 요나가 힝자리바 코이디 사쿠마이 묻로이드라 하 카라스 싱도 이니 시마 아둠 삐도 레이 마시다 와강레이세 딴드라 칸 아도기 사룩 마짜am 타이비로 leite sil singak chi phongnya ai di supi hek piraroi yu pira u yadrabada tomal saroga lai lambi lamjau aduda ikai ba khangda khai noidra yu yolis shia adum singdui pi du leirabasida ai na singjabadi piroi kai nawa lo darkar ta nangi sil do sing
ꯈꯪꯅꯤꯗꯅ ꯍꯩꯃ ꯌꯨꯝ ꯌꯧꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯑꯣ ꯄꯂꯦꯝ ꯅꯆꯥ ꯍꯟꯖꯔꯛꯑꯦ ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥ ꯊꯛꯅꯤꯡꯉꯤ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯉꯧꯅꯤꯡꯉꯤ ꯉꯧꯅꯤ ꯉꯧꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯔꯜꯅ ꯉꯥꯎꯕ꯭ꯔꯣ ꯀꯨꯁꯤꯅꯤ ꯍꯥꯡꯉꯛꯇꯦꯅꯦ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯒꯦ ꯁꯅꯥ ꯃꯆꯥꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯕꯥꯕꯥ ꯑꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯍꯩꯈ꯭ꯔꯕ ꯉꯥꯡꯕꯗꯤ ꯃꯃꯥꯁꯤꯡ ꯊꯤꯕꯤꯗꯨꯒꯤ ꯃꯆꯥꯅꯤ ꯍꯟꯗꯣꯛꯁꯦ ꯇꯨꯝꯃꯨꯒꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯕꯥꯕꯥ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯕꯨꯔꯣ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯩꯇꯕꯒꯤ ꯑꯕꯣꯛꯁꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯅꯕꯣꯛ ꯃꯆꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯅꯪ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯩꯃ ꯃꯆꯤꯟ ꯃꯆꯥ ꯑꯁꯤꯒ ꯅꯨꯡꯁꯤꯔꯣꯏꯁꯨ ꯉꯝꯗꯦ ꯅꯃꯥꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯗꯤ ꯅꯃꯥꯗꯨꯅ ꯄꯣꯛꯑꯝꯕꯅꯤ ꯈꯟꯕꯗ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯛꯄ ꯏꯆꯥ ꯑꯁꯤꯗꯤ ꯇꯨꯝꯃꯨꯔꯣ ꯍꯌꯦꯡ ꯆꯥꯔꯣ ꯅꯕꯣꯛꯅ ꯊꯣꯡꯂꯒ ꯆꯥꯛꯇꯤ ꯂꯥꯝ ꯃꯄꯥꯗ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯍꯥꯏꯔꯨꯔꯁꯨ ꯂꯥꯎꯔꯛꯀꯅꯤ ꯀꯤꯕꯅ ꯁꯅꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯄꯥꯗ ꯑꯌꯨꯛꯅꯤ ꯋꯥꯈꯜ ꯃꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯊꯣꯏꯕꯤ ꯅꯥꯔꯁꯨ ꯀꯩꯊꯦꯜꯗꯤ ꯊꯣꯛꯇꯕ ꯌꯥꯗꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯥꯅ ꯁꯦꯜ ꯄꯨꯔꯤꯕꯅꯤ ꯀꯩꯊꯦꯜ ꯊꯣꯛꯎꯗ꯭ꯔꯕꯗꯤ ꯃꯁꯨ ꯆꯔꯥ ꯍꯦꯟꯅꯤ ꯈꯟꯕꯒꯤ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤ ꯌꯣꯟꯃꯤꯟꯅꯔꯤꯕ ꯃꯇꯥ ꯑꯃꯅ ꯏꯇꯥ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯏꯊꯣꯛ ꯊꯣꯛꯇꯦꯗ ꯏꯇꯥ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯒꯦꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯏꯇꯥ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯨ ꯁꯅꯥꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥ ꯃꯄꯥ ꯂꯩꯔꯤꯕꯗꯨꯗꯤ ꯃꯃꯤꯡꯇꯒꯤ ꯃꯄꯥ ꯃꯤꯡꯊꯣꯜꯅꯤꯗ ꯃꯆꯥꯗꯣ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯊꯛꯏ ꯀꯔꯤ ꯁꯦꯠꯂꯤ ꯍꯪꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯨ ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯅ ꯂꯩ ꯏꯃꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦꯗ ꯃꯣꯏꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯏꯇꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯨꯡꯉꯥꯏꯇꯦꯗ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯕ꯭ꯔꯣ ꯇꯥꯈꯤꯗ꯭ꯔꯦꯗ ꯃꯣꯏꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯂꯩꯕꯅ ꯉꯁꯤ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤ ꯇꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯂꯤꯕ ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤꯗ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯐꯅ ꯉꯥꯎꯏ ꯊꯛꯑꯦ ꯍꯥꯏꯔꯗꯤ ꯂꯣꯏꯅꯕꯤ ꯃꯥꯅ ꯈꯔ ꯐꯥꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯗꯦ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯤ ꯏꯁꯨꯁꯤꯒꯤ ꯈꯟꯕꯗ ꯏꯇꯥ ꯅꯇꯥꯁꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯀ ꯌꯥꯎꯗꯕꯒ ꯃꯁꯥꯗꯨꯗ ꯅꯨꯡꯁꯥꯅꯒ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯋꯥꯕ ꯍꯦꯜꯂꯛꯇꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯅꯥꯗꯨꯅ ꯂꯩꯈꯤ ꯏꯃꯨꯡ ꯄꯨꯔꯝꯕ ꯃꯥꯅ ꯏꯃꯨꯡ ꯄꯨꯕ ꯂꯦꯞꯄꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯃꯕꯣꯛꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯗ ꯅꯧꯖꯔꯤꯕ ꯁꯅꯥ ꯃꯆꯥ ꯊꯔꯣꯏ ꯈꯨꯟꯕ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯄ ꯍꯧꯔꯛꯏ ꯁꯦꯜ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦꯜ ꯇꯥꯟꯕꯅꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯀꯥꯔꯛꯏ ꯊꯦꯡꯅꯕ ꯃꯤ ꯑꯃꯗ ꯅꯤꯅꯦ ꯉꯥꯏꯈꯨꯋꯣ ꯁꯤ ꯑꯝꯇ ꯂꯧꯈꯨꯋꯣ ꯊꯔꯣꯏꯅꯤꯅꯦ ꯀꯌꯥꯅꯣ ꯅꯤꯅꯦ ꯂꯨꯄꯥ 10 ꯄꯤꯕꯤꯔꯝꯃꯨ ꯅꯪꯅ ꯈꯨꯜꯂꯤꯔꯣ ꯑꯗꯨꯛꯅ ꯐꯖꯔꯦꯗ ꯊꯔꯣꯏꯁꯤꯗꯤ ꯑꯩꯅ ꯈꯨꯜꯂꯤꯅꯤ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯅꯪꯗꯤ ꯊꯔꯣꯏ ꯈꯨꯜꯂꯤꯕ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯅꯥꯔꯒ ꯂꯩꯍꯧꯋꯦ ꯃꯥꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯦꯡ ꯋꯥꯅꯕꯅꯤ ꯀꯔꯤ ꯆꯦꯡ ꯍꯥꯏꯕ ꯁꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯅꯤꯅꯦ ꯄꯨꯛꯐꯕꯤ ꯊꯔꯣꯏ ꯁꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯨꯄꯤ ꯑꯗꯨ ꯁꯅꯥ ꯃꯆꯥ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯗꯨꯝ ꯍꯥꯏꯖꯍꯧꯏ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯃꯁꯛ ꯃꯇꯧꯁꯤꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯑꯗꯨꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯅꯥ ꯃꯆꯥ ꯆꯦꯡ ꯋꯥꯜꯂꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯈꯩ ꯑꯉꯥꯡ ꯃꯥꯅꯕꯨ ꯀꯔꯤ ꯍꯩꯅꯤ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯂꯩꯇ ꯂꯥꯏꯔ ꯈꯪꯍꯟꯕꯤꯔꯤ ꯑꯕꯣꯛ ꯑꯩ ꯍꯜꯂꯛꯑꯦ ꯆꯥꯛ ꯊꯣꯡꯉꯛꯑꯒꯦ ꯌꯦꯡꯉꯣꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯑꯗꯨꯕꯨꯔꯣ ꯍꯥꯏꯌꯨꯅꯦ ꯏꯃꯥꯕꯣ ꯍꯣꯏꯗꯒꯤ ꯆꯦꯡ ꯄꯨꯔꯨꯕ ꯑꯕꯣꯛ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯛꯑꯒꯦ ꯅꯃꯥꯕꯣ ꯍꯣꯏ ꯆꯠꯄꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯑꯩꯅ ꯍꯩꯅꯧ ꯍꯦꯛꯀꯦꯅ ꯂꯥꯝꯕꯗ ꯁꯣꯏꯕꯗꯒꯤ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜꯗꯨꯗ ꯇꯨꯁꯤꯜꯂꯤꯅꯦ ꯑꯕꯣꯛ ꯃꯕꯣꯛꯅ ꯉꯥꯡꯉꯛꯀꯅꯤ ꯃꯕꯣꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯦ ꯁꯅꯥ ꯃꯆꯥ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯉꯥꯡꯅꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯒꯗꯔꯣ ꯅꯄꯥ ꯊꯣꯡꯍꯜꯂꯨ ꯃꯩꯅ ꯑꯃꯨꯛ ꯄꯣꯛꯀꯅꯤ ꯍꯩꯅꯤꯗ ꯑꯕꯣꯛ ꯍꯩꯇ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯤ
ꯃꯩꯅ ꯈꯔ ꯄꯣꯛ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟ ꯆꯥꯛ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯕꯣꯛ ꯁꯦ ꯌꯥ ꯀꯥꯊꯣꯛꯑꯣ ꯑꯩ ꯆꯥꯛ ꯏꯟꯕꯤꯒꯦ꯫ ꯏꯁꯨ ꯑꯁꯨꯛ ꯅꯧꯖꯔꯤꯕ ꯏꯁꯨ ꯑꯩꯅ ꯀꯟꯗꯅ ꯑꯕꯣꯛ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯒꯅꯨ ꯄꯟꯅꯤꯕ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯏ ꯏꯁꯨꯅ ꯊꯣꯡꯕꯁꯦ꯫ ꯇꯨ ꯑꯕꯣꯛ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯩꯅ ꯄꯣꯛꯏꯕ ꯀꯗꯥꯏ ꯅꯥꯕꯤꯗꯦꯗ ꯁꯅꯥ ꯅꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯄꯥ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯏꯁꯨꯁꯤ ꯋꯥꯖꯔꯦꯀꯣ꯫ ꯃꯕꯣꯛꯀꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯃꯈꯨꯠ ꯃꯆꯥꯗꯨꯅ꯫ ꯑꯕꯣꯛ ꯑꯗꯨꯃꯥꯏꯅ ꯀꯧꯀꯅꯨ ꯑꯕꯣꯛꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯀꯞꯅꯤꯡꯉꯤ꯫ ꯑꯕꯣꯛ ꯑꯩ ꯋꯥꯗꯤꯌꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯇꯧꯔꯛꯏ ꯀꯣꯜꯂꯤꯛ ꯅꯨꯡ ꯂꯪꯈꯥꯏꯔꯛꯏ꯫ ꯁꯤꯕꯨ ꯀꯅꯥꯅ ꯊꯣꯡꯉꯤ ꯏꯟꯖꯥꯡ ꯅꯣꯡꯃꯇ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯕ ꯐꯪꯗꯦ꯫ ꯏꯁꯤꯡ ꯃꯔꯛꯁꯤꯗ ꯑꯂꯨ ꯂꯣꯡꯗꯥꯎ ꯇꯥꯎꯔꯦ꯫ ꯆꯥꯛꯀꯁꯦ ꯆꯦꯡ ꯆꯦꯡ ꯉꯥꯛꯇ꯫ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦꯕ? ꯁꯤꯗꯤ ꯍꯨꯏꯗ ꯄꯤꯖꯔꯁꯨ ꯆꯥꯔꯣꯏ꯫ ꯁꯤꯕꯨ ꯆꯥꯛꯅꯤ ꯁꯤꯗꯤ ꯂꯪꯊꯣꯛꯈꯤꯒꯦ꯫ ꯃꯄꯥꯅ ꯏꯁꯧ ꯂꯥꯡꯂꯛꯄꯗꯨ ꯎꯕꯗ ꯁꯅꯥ ꯀꯤꯔꯗꯨꯅ ꯃꯕꯣꯛꯇ ꯂꯣꯠꯇꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯁꯅꯥ ꯄꯤꯔꯨꯛ ꯍꯦꯛꯂꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯨꯠꯀ ꯏꯁꯣꯛ ꯁꯣꯛꯈꯩ ꯊꯥꯡ ꯄꯥꯏꯕ ꯍꯩꯇꯕꯒꯤ ꯂꯝꯕꯤꯗꯨꯗ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯏ꯫ ꯅꯨꯄꯥ ꯉꯥꯁꯤꯗꯤ ꯆꯥꯎꯔꯦ ꯃꯁꯤ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤꯀꯣ꯫ ꯅꯪꯁꯦ ꯑꯩꯅ ꯑꯍꯥꯎ ꯑꯍꯥꯎ ꯄꯤꯖꯗꯧꯔꯤꯔꯥ ꯈꯪꯗꯦ꯫ ꯅꯁꯛ ꯅꯆꯨꯒꯗꯣ ꯊꯣꯛꯂꯛꯇꯅ ꯀꯌꯥꯗꯤ ꯐꯖꯔꯦ꯫ ꯌꯦꯡꯕꯒꯤ ꯃꯤꯠꯐꯝꯗꯨꯝ ꯍꯣꯡꯅꯤꯡꯗ꯭ꯔꯦ꯫ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯑꯌꯤꯡꯕꯤꯅꯤ ꯀꯩꯅꯣ꯫ ꯀꯔꯥꯏꯗꯒꯤ ꯍꯥꯟꯅꯗꯤ ꯍꯨꯏ ꯆꯔꯤꯇ ꯇꯨ ꯃꯥꯜꯂꯤꯗ꯫ ꯅꯣꯏ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯂꯩꯔꯤꯉꯩꯗꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯤꯗꯕꯒꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯏꯅꯥꯛꯇ ꯂꯩꯕꯗꯒꯤ ꯃꯤ ꯃꯥꯟꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯨꯅꯕꯨ ꯃꯈꯣꯏ ꯊꯥꯗꯣꯛꯑꯝꯃꯒ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ꯫ ꯍꯥꯟꯅꯒꯤ ꯅꯨꯄꯥꯒ ꯄꯜꯂꯛꯀꯅꯨꯗ ꯃꯁꯛꯇꯨ ꯎꯕꯗ ꯇꯤꯟꯕꯤ ꯍꯧꯏ ꯑꯩ꯫ ꯑꯁꯦꯡꯕ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯅꯪ ꯅꯨꯄꯥ ꯑꯍꯜꯗꯣ ꯊꯤꯁꯨ ꯊꯤꯌꯦ꯫ ꯈꯨꯗꯩ ꯁꯦꯒꯥꯏꯕꯗꯨꯒ ꯐꯤꯅꯥꯠ ꯑꯇꯠꯄꯗꯨꯒ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯂꯝꯕꯤꯗ ꯆꯠꯄꯗꯤ ꯃꯣꯏꯃ ꯀꯔꯤ ꯍꯥꯏꯅꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯇꯣꯝꯕꯩꯗꯤ ꯅꯥꯞ ꯅꯥꯞ ꯂꯥꯎꯕꯅꯤꯗ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯍꯜ ꯁꯛꯊꯤꯕꯗꯣ ꯂꯪꯊꯣꯛꯑꯝꯃꯤꯅꯤꯗꯅ꯫ ꯑꯗꯨ ꯇꯥꯏ ꯏꯃꯥ ꯏꯃꯥ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯛꯆꯥꯎꯗꯣ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯏꯃꯥ ꯏꯃꯥ ꯅꯆꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯅꯪꯒꯤ ꯅꯆꯥ ꯁꯅꯥꯅꯤ꯫ ꯏꯃꯥ ꯆꯠꯈꯤꯅꯣ ꯀꯥꯏꯗꯅꯣ ꯏꯃꯥꯅ ꯆꯠꯂꯤꯗꯣ ꯑꯩ ꯇꯥꯟꯅꯕ ꯉꯝꯗꯤꯌꯦ꯫ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯨꯄꯥ ꯁꯠ ꯁꯠ ꯂꯥꯎ꯫ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ꯭ꯔꯕ ꯃꯃꯥꯗꯨ ꯇꯥꯟꯅꯔꯛꯄꯗ ꯁꯅꯥ ꯇꯨꯁꯤꯜꯂꯝꯃꯤ ꯃꯈꯣꯡꯗꯨ ꯏ ꯊꯣꯛꯂꯝꯃꯤ꯫ ꯏꯃꯥ ꯃꯃꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯧꯔꯒ ꯇꯥꯁꯤꯟꯅꯗꯅ ꯆꯠꯈ꯭ꯔꯤꯗꯣ? ꯑꯌꯣꯃꯥ꯫ ꯑꯌꯤꯡꯕꯤ ꯆꯞ ꯂꯦꯞꯄꯤ꯫ ꯁꯅꯥ ꯏꯃꯥꯒꯤ ꯁꯅꯥ꯫ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯂꯦꯞꯄꯤꯅꯣ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯅꯨꯄꯥ ꯉꯥꯏꯈꯣ ꯏꯁꯥꯁꯤ ꯇꯨꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯏꯁꯥꯅ ꯑꯌꯣ ꯏꯃꯥ ꯍꯥꯏꯔꯛꯄꯗ ꯃꯃꯥꯏꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯕꯀꯣ꯫ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯑꯩ ꯏꯃꯥ ꯉꯥꯏꯕꯗ ꯋꯥꯔꯦ꯫ ꯃꯤꯅ ꯑꯩꯕꯨ ꯃꯃꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯏꯃꯥ꯫ ꯍꯦꯛ ꯍꯦꯛ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯊꯥꯁꯤ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯏꯃꯝ ꯃꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯅꯥ ꯃꯆꯥ ꯀꯞꯄꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ꯫ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯏꯃꯥ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯁꯨꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯪꯉꯛꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯅꯥ ꯁꯅꯥ ꯈꯨꯝꯗꯦꯅꯦ ꯑꯩꯕꯨ꯫ ꯑꯩꯌꯣ ꯏꯃꯥ ꯏꯁꯥꯁꯤꯁꯨ ꯂꯣꯏꯅ ꯇꯦꯛꯑꯦ ꯍꯧꯒꯠꯄꯗꯨ ꯉꯝꯗ꯭ꯔꯦꯗ꯫ ꯉꯝꯗ ꯉꯝꯗ ꯊꯣꯛꯂꯛꯏ ꯃꯁꯨ ꯊꯤꯕ꯫ ꯅꯣꯡꯃꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯖꯝ ꯖꯝ ꯂꯥꯎꯅ ꯍꯦꯛ ꯆꯨꯊꯔꯛꯏ꯫ ꯏꯃꯨꯡ ꯑꯣꯏꯕꯤ ꯃꯥꯅ ꯃꯃꯥꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯇꯦꯡꯊꯥꯕꯗꯨꯗ ꯌꯥꯎꯔꯤꯕꯣꯏꯔꯦ ꯅꯣꯡꯃꯁꯨ꯫ ꯁꯅꯥ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯝꯂꯕꯁꯤꯗ ꯅꯇꯣꯝꯇ ꯃꯥꯡꯒꯣꯜꯁꯤꯗꯏꯁꯨ ꯀꯞꯄꯤꯔꯥ? ꯀꯔꯤꯒꯤ ꯏꯁꯨ ꯀꯞꯄꯤꯅꯣ? ꯑꯕꯣ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯏꯁꯨꯅ ꯀꯞꯄꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯕꯣ ꯏꯃꯥꯗꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯉꯃꯣꯛ ꯂꯩꯕ ꯁꯦꯜ ꯊꯥꯟꯕ ꯆꯠꯈꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯕꯣ ꯉꯁꯥꯏ ꯏꯃꯥꯗꯣ ꯊꯦꯡꯅꯩꯌꯦ꯫ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯗꯅ ꯌꯦꯡꯉꯝꯗꯅ ꯆꯠꯈ꯭ꯔꯤꯕ꯫ ꯑꯕꯣ ꯑꯩꯁꯤ ꯏꯃꯥꯅ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯏꯃꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯕꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯕꯣꯛꯇ ꯁꯤꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ꯫
เทมบยาเดไขมาสู้กี่วาให้ดูดะมาโมดูสองลิงละอีเทมมาสู้ยารักจับดะอิสัวอาบุกนะให้ดีดะนั่งหนึ่งใส่เทงนาระอีดูทัดดิอิสุกีมาดีลายอวยงาสีดกีอาบุกขันนะนามาไกเดสัตกีหังละกันนั่งกีนามาดีอาบุกขันหัลักละด้วยยีกับประตูไกโดแกอิสุนะกับปะอูระกาอาบุกไหลบังงมดีเยอิสุถุยปีนังสนาไกสูให้รำดะมาบุกนะสาวรับให้รักประตูดะกับตุนะเซนเซนกีตุทำไมกันปะมาซาสิบนุ่งสีบขังเดบะมานังมาพัดนะกายามพันีน่าซาสินะพิกุบกังดนะมานังบุดะหังจับมาปุรุยบะมาชานุ่งสีบขังเดบนังดีนาบิตะกินาปีกังเลยสนาอิสุถุยปีอะไงคนนี้อิสุอะมาตามคราฮาวครีมีอ้อยบกิปุนสีบุมาสุ่มนกตุนะนงไงในเลยไปยาบระงาสีนกละสูนงมันกับไปบสิห้องนาซานีกับปนกไปบสิมีอ้อยบกทาดกนับยาจบกงสาวนุปีมันเสียเล็กลำนุปาให้สิดีตาวกิตังงมีมาตากใครนุปานั่งนึกตัวอีเสียอิมุงงสิดาไอ้ยังมาเลยข้างหน้าใครกินุปีสิปุระคลิปนุให้มาให้ปานตะเบอไอรังสัตระบปามีดีไอ้ยิงคนละสิดาเขาหนึ่งทีมาโบอสมเขาดุนเลยระกะลำกันนั่นบัดกันนั่นบัดปามีดูดีพุกตุกตุนหลังทุกขีบตาบมากิมหุดอัตุปสินบายเบเซห้องนัสัตโอสิตีไอ้นังปามจีมารมาสินะถอยบีสนาโบอิมากิมาโมเฮลกายนะปุระคลับนี้ไอ้ยังมีนักคุปังนัทธาดุนะนุปีบุกชุไลกันนักขันปามละกันนะนักตาเราทำปามจะกันนั่งลังถกไก่ปะนั่งบุกนี่หรอไอ้นั่งยุ่มสติกิสัตโลดีให้เด็ดนะนั่งสุดเลยยุดสวายมนังงังนักุมสินะไอ้นั่งเอาริสานังดินักสักรีเย็นดินั่งเลยนะก็กะริกันนะตัวดิเกวันทุกนั่นนุ่งไงดีแต่ตัวริเสียให้ยังงอยอิมากิกกเจ้าอิมานั่นเนี่ยนั่นนี่โอยเด็กให้รำละบันนี้พอเรียนครั้งนั้นทิ้งนั่นนะบะไอ้ที่ฮาราบนะอิมาอุสเห็นบีเจ๊เหล่าบีไลซาบีมปุระปัสสิดะอิมาเนี่ยฮาราบนะว่าเขากษน่าอวยทุอีอดุนีดันอิสาให้สิเดียมาซาให้สิดีมากิมุเป็นนะบัตโตกัดบันกระไรสัตว์เครียไอ้กิมุพัซบิดวะถอยบีสนาอินิมนะอิมาบุกอรีเย่จากว่ามีสุยาวรำนี้กริมนะบมาองมาตัวดุดาอายิงบียำซองนิ่งลำมาดียำกับลำกกเจ้าสูนุปีดูกันลุกงลำอายิงบีนะยุ่งดูกิมีนายกุมนั่นเลยลำกกเจ้ามานะมีนายบีระบดาสวมดนะยูทักมันดนะตัวมาดูนารำสายังว่าเรดาไอ้ตานิ่งดิถ้าอันใดมาตำดนะถ้ากันนุยาดิน่ารักแล้วกันนะอิมากูบุนกันนะรวยเขารักกันขังไอ้สีดาวมาเลยไอ้เนี่ยสีระดีไอ้อีสาที่กันอะไรยิงสิลงด้วยปะสักตาที่สีเดียน่าจะก็สุนุ่งสีบระนังโบนุ่งสีรุนุน่ารักแล้วว่าการเด็กขักน่าจะนุ่งสีดักปะไอ้เทงไก่เที่ยวถกปะอิมาบูน่าจะงำได้ได้เนี่ยไก่เที่ยวดูทูระนุ่น่าจะงำจันอันนี้เป็นเสียงเดนี่ปะเขาซิกตัวเขาแต่ละกลิบละให้ไก่เที่ยวถกจะบดีลายน้ำมาทักตะกิท่าเดรกระโดดอาหารออยรักแล้วมาตำดะอิสาน่ะเสียนบิกระจะขลุบันนี่ไอ้หน่อยน่ะอิสาเสียนเลยเด้อิสาพัดตะบังปูอุดนะน้องไอ้เรื่องปุ่นซีซียังไงอิมาถอยอิสุดามุงานคนเต่ารำนี่นั่งกินนะเฮผมถกปนนะเฮอยู่ก็นารักแล้วมาตำดะขักนุ่งสีระเอให้ดูนี่น้องมาตามาซาดูการิเสียลีการิซารีให้บะเผาขังบีจะบะมาซากินน้องไอ้บัดทีดูนั่นเลยระบะอภิกบมาซาดูนะมากิเสบาตัวบัดมาซาบุขังนุ่งสีบะเผาเลยใช่เฮ้ป้าเสียอากาศโตจำพูดเสียคราสาสินเสียซีซาจดีป้าบดูมาโยนาเลยนี่ไอ้ดีป้าบนนาบสินุ่งไงติเสียไอ้อิลักเกอีภาษาหนึ่งจีจ้าเดียรวยจ้าจดีดิสาวนี่ป้าไอ้กิดีอิมาสุเลยเจป้าบนามูน่าจะไอ้ท่าดุกตุนใจครดีไอ้ดีกันนาเดป้าบกงนี่อีภากิสนานี่นะอีบุยุงเอาบกิมาจ้ามาหนูหุ่นตัวปีเรมมาจ้าป้าบันนุ่งชีบิตมาจ้าให้ไปเสียไอ้ตาบันนุ่งไงที่ป้าดูป้าไม่นึกข้างเด็ดเอาไว้นี่กว่าป้าบันไอ้นุ่งสีกว่าป้าเสียจ้าสิโลอภิกปมาซาดูกีปิกตักตัวบันจินบาลอันดูตะกี้ให้ดูรักลีบะนุ่งสีเรบว่าดูตาบัดนุ่งกุมนักกันบัดทำมวยดูไลน่ากุมนัดทัวละอีมาซากีนุ่งสีบัดนังเอาละอีเสียจ้าสิโลป้าเฮาบระเฮาอีสานอินมาเสียยำหอยเสียสักเสียสาริกันนะสัตว์
ꯉꯥꯃꯨ ꯑꯔꯧꯕꯁꯨ ꯌꯥꯎꯔꯕꯅꯤ ꯏꯆꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥ ꯑꯩ ꯂꯩ ꯏꯁꯨ ꯅꯪꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯍꯦ ꯅꯣꯡꯁꯤꯁꯨ ꯑꯃꯨꯛ ꯆꯨꯔꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯑꯌꯤꯡꯕꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯈꯛ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯎꯅꯤꯡꯕꯅ ꯉꯥꯎꯔꯛꯏ ꯏꯃꯥꯒꯤ ꯁꯅꯥ ꯀꯨꯏꯔꯦꯀꯣ ꯏꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯇꯥꯗꯕ ꯏꯆꯥꯕꯨ ꯏꯃꯥꯗ ꯋꯥꯔꯧꯔꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯆꯥꯅ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯇꯥꯒꯗꯕ ꯀꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯃꯪꯒꯣꯜꯁꯤꯗ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯃꯪꯒꯣꯜ ꯍꯣꯏꯔꯣꯏꯍꯦ ꯅꯪꯒꯤꯗꯨꯒꯤ ꯅꯁꯛ ꯑꯗꯣ ꯎꯔꯒꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯩꯁꯦ ꯀꯞꯀꯦꯒ ꯅꯪꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯨꯒꯤ ꯃꯌꯨꯝꯗ ꯀꯞꯄꯨꯁꯨ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ ꯀꯔꯤ ꯇꯧꯖꯔꯛꯎꯒꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯂꯨꯈꯥꯛ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯈꯔ ꯐꯦꯡꯗꯣꯛꯎꯁꯨ ꯌꯨꯝꯁꯤ ꯂꯩꯔꯗꯤ ꯈꯔ ꯃꯇꯦꯡ ꯇꯧꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ꯀꯩꯁꯨ ꯍꯥꯏꯗ ꯊꯕꯛ ꯇꯧꯕ ꯆꯪꯈꯤ ꯅꯨꯡꯊꯤꯜꯅꯤ ꯃꯁꯨ ꯃꯕꯦꯜꯗꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯏ ꯄꯥꯝꯖꯔꯕ꯭ꯔꯥ ꯏꯁꯨꯕꯨ ꯄꯥꯝꯃꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯏꯃꯥꯒꯤ ꯁꯅꯥ ꯃꯆꯥ ꯏꯆꯥꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯀꯨꯏꯔꯦ ꯏꯆꯥ ꯎꯗꯕ 이마부 ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ 이자부 이마라 이스나 이마 ꯅꯪ ꯅꯍꯥꯟ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯃꯨꯛꯅꯗꯤ 이마ꯁꯦ ꯃꯆꯥꯒꯤ ꯃꯆꯤꯟ ꯃꯦꯠꯂꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯃꯥꯡꯗ 이마 ꯂꯦꯞꯄꯁꯤꯗꯤ ꯀꯩꯁꯨ ꯆꯠꯇꯦ ꯆꯠꯁꯨ ꯆꯠꯂꯔꯣꯏ 이마 이자기 ꯅꯥꯛꯇꯒꯤ ꯐꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯃꯆꯥꯗꯨ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯃꯣꯡꯅ ꯏꯁꯨ ꯂꯥꯛꯑꯣꯕ ꯊꯦꯡꯅꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯊꯤꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯝꯕꯁꯤꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯃꯁꯨꯗꯨ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯃꯃꯥ ꯎꯕꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯐꯥꯗꯨꯅ 이마 이자부 ꯃꯃꯥꯒꯤ ꯏꯇꯥꯗ ꯁꯤꯟꯅꯕꯤꯌꯨ 이마 ꯁꯦꯕ 이자부 이따ꯗꯒꯤ ꯁꯦꯠꯄꯤꯈꯤꯅꯨ ꯑꯩ 이자부 ꯅꯨꯡꯁꯤꯌꯦ 이자 우ꯗꯅ ꯂꯩꯕ ꯉꯝꯗꯤꯌꯦ 이마 ꯅꯆꯥꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕ ꯁꯥꯔꯛꯂꯤꯕꯅꯣ 이수 마 이자부 ꯄꯨꯈꯤꯅꯨ 이마 이자부 ꯄꯨꯈꯤꯅꯨ 사나 이마기 사나 돌비 이마부 ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ 이마 아버 이마세 라오 이수 사나 이마기 사나 ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯊꯤꯔꯨꯕ ꯑꯌꯤꯡꯕꯤ ꯄꯣꯂꯣꯏꯗ ꯋꯥꯅ ꯂꯦꯟꯈꯤ ꯃꯆꯥꯒꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯇꯣꯃꯥꯜꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯕ ꯁꯅꯥ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯃꯈꯩ ꯐꯪꯕ ꯉꯝꯈꯤ